Tongan mafam singda pangthuk nabagom National Sports Day 2024 gi thoram state ki thakta Manipur lenga ki Department of Youth Affairs and Sports na sinduna ngasi hiai Adventure Club ta pangthok rei thoram aduda Chief Minister Nongthombam Birena makha taraduna legendary hockey player 𝗘𝗜𝗚𝗜𝗜 buning singba oina kumja lisangani kunma thoida Prime Minister gi meeting makha da waref lauduna hogalakliba sanaroi singbu puning thagotpa oina National Sports Day gi thoram asi haudokibani haina fogdoki amasung sana khotnabana lamdam asida thokliba irang asina matam kuina leptuna lakle adubu haugalakliba sanaroi singi lambi amadi pidaba yadabanina sanaba hauhannaba amadi lambi ama pinaba lengakna kanna honari Manipur gi leriba tangkak asidagi lankhattaba yaroi thokliba irang asigi mamangda leramba development ki thabak sing hangat naba honadaba yaroi Department kayagi thabak sing review tawri awang nongpok India da wind energy puthokpa yabasi Manipur khakta oi amadi wind energy taruk kumba semgat naba honari solar energy gikana basu hiram kayada launaba honari miyamna su kana basing khangna launaba honabiu aigi leriba thabak tamai onsinduna hana leiram liba fibam da hanjinnaba honaminasi laiminari ba ichel inaw singsu nungaina nungsinana leinaba honaminasi haina su fongdoki tharamadu work samadi Youth Affairs and Sports Minister Govindas Konthozam Rajya Sabha gi MP Leisembasana zawbaga loinina lenga ki minister amadi MLA kayana mithunglen sing oina sarugyaki loinina Olympic medalist 𝗘𝗜𝗚𝗚𝗜 𝗟𝗘𝗜𝗥𝗜𝗔 amadi folk song competition Bharat ka Amrit class ta mari suba taraklabi Venita Laishramna special guest oina saruyaki thoramadu da 𝗘𝗜𝗚𝗚𝗜 da Chief Minister na lupa lakh kunmanga amadi Venita Laishram da lupa lakh tara piduna puling thawaki thoram adugi sarukama oina National Sports Day ga mari lenina pangthokpa interdepartmental football tournament ki final match Manipur Police Sports Club amadi Yes 11 na sanaki Manipur की स्पीड लास्ट 2017 दगिना 2023 की May की तारीख अहुम की ममांग लेरंबा दुगी मणिपुर की डेवलपमेंट की अदुगा हार्मोनियसली लेबगे अदुगी स्पीड अदुगी रिदम लो कोई काय में आवे मदु फाकन नबे कोई यम पन थबक दोबताई अदुना ऑनरेबल मिनिस्टर में हम सोई हारबनी ऑफिस फजना कार कादा ये की डिपार्टमेंट ना पाई दिबा तौरिबा मयम पाइखत कदब थबक मयम अखोई सीरीज ऑफ डिपार्टमेंट सिंग अखोई रिव्यू तौरी ngasi su pawar gi tawgi pawar gi tawgo matamda ingonda yamna nungai ba ngasi adum phawi koi